ꯉꯁꯤꯁꯦ ꯅꯤꯡꯊꯧꯈꯣꯡꯗꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯥꯟꯅꯗꯩ ꯈꯪꯉꯛꯄ ꯑꯗꯨꯒ ꯀꯣꯟꯅꯗꯤ ꯏꯆꯤꯟ ꯏꯅꯥꯎꯇꯪ ꯄꯨꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯂꯥꯛꯄ ꯈꯨꯗꯤꯡ ꯄꯨꯟꯕꯁꯨ ꯉꯝꯗꯦ ꯉꯁꯤꯁꯦ ꯃꯣꯏꯗ ꯆꯥꯛ ꯀꯧꯕꯅꯦꯕ ꯑꯗꯣ ꯆꯥꯛ ꯀꯧꯕꯗꯩꯗꯤ ꯆꯥꯛ ꯆꯥꯕꯁꯦ ꯑꯇꯣꯞꯄ ꯃꯐꯝꯗ ꯑꯣꯏꯅ ꯆꯥꯎꯔꯁꯤ ꯌꯨꯝꯗ ꯆꯥꯕꯁꯤꯗꯤ ꯑꯗꯨꯝ ꯆꯥꯏꯗꯅꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯅꯤꯡꯊꯧꯈꯣꯡ ꯁ꯭ꯋꯥꯏꯁꯦ ꯀꯔꯤ ꯀꯧꯒꯅꯤ ꯏꯆꯟ ꯎꯄꯣꯛꯄꯤꯀꯣ ꯎꯄꯣꯛꯄꯤꯗ ꯑꯗꯨꯃꯥꯏꯅ ꯃꯐꯝꯁꯨ ꯌꯦꯡꯕ ꯑꯣꯏꯅ ꯌꯨꯝꯗꯗꯤ ꯕꯣꯔꯤꯡ ꯑꯣꯏꯗꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯥꯒꯦ ꯇꯧꯔꯝꯕꯗꯒꯤ ꯀꯦꯟꯁꯦꯜ ꯇꯧꯔꯒ ꯑꯩꯈꯣꯏ ꯊꯑꯣꯏꯅ ꯁꯨꯔꯁ ꯂꯩꯔꯦ ꯁꯤꯕꯥꯅꯟ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯏꯆꯟ ꯑꯥꯔꯇꯤ ꯂꯩꯔꯦ ꯏꯆꯟ ꯑꯥꯔꯇꯤ ꯍꯥꯏ ꯑꯝꯇ ꯇꯧꯕꯤꯌꯨ ꯁꯣꯟꯗ ꯍꯥꯏ ꯑꯝꯇ ꯇꯧꯕꯤꯌꯨ ꯑꯗꯨ ꯃꯅꯨꯡꯗ ꯁꯣꯝꯗ ꯏꯆꯟ ꯁꯟꯖꯅꯥ ꯂꯩꯔꯦ ꯍꯥꯏ ꯇꯧꯕꯤꯔꯣ ꯑꯗ ꯑꯕꯨꯡꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ इलिमल हाई तौर कौन मथेल कई कईनो बेस्ट तागनी नुसाद खर तारे अखोगी टेडी बियर फाइव सिम मफमसे वाव कमायन हपचिल पूला है तारेको चाक से पुनः चामीनरसीको अदुना फरनी पूरा ग्रीनरी लोकेशन yang cara sian nih, yang kau cakap tadi. Moni misin juga jauh kali luar ya. Aduh di aku yang cakap tadi moni misin juga cakap nih. Ya ya. Ada siapa? Dan cakap juga ya. Ayo kalau mati kau pergi. Wah, ada. Kucing semua itu betul kan? Iya. Ya. हम मसी में ओ आखो खिथक चाबोर के को हाव याव ते मोय रिकमेंड दउता अनि नि थोंजे अनि काय बा ब्लॉग तबे हाव ब्लॉग ते को आइना थोंबले संजना नाय मान थोंगिने संजना थोंगिने आई तसेंग ना हागदने पिकनिक चत्तबा आई खोंग सोक्सुइ गाइजन ने पिकनिक चत्तबा हैपेट कुइजेबको फर्स्ट टाइम समायना सिरि पिकनिक चत मनेको आई पूरा समाना फ्री एरिया स्पेस कथा चावल कुछ फर्स्ट टाइम एक्सपीरियंस है थैंक यू है मोनू समाना पुथोग पीजबी असमें पुनिंग सूमाय चाद कुरे लमांग सिब हावरे नंग कुछ नंब गमो नंग कुमथरो चामीनरसी ला